Mayam Bukrumzari, Domna Imbiribasi Impact News ni, I Joyshree Usham na Impact News ki Manung Huna da Taram Nokchari. Ngasi akoy na yam nungay taba pao taba fangzari, Kangpokpi District ki IT Road ambush. Kuki kulay paiba singna ambush chathabani haiba thagdokta yam nungay taba Manipur gi indigenous people naga mari laikhidre duga amana yamtina aswapan nangkre. Moigi mi taruk asi bolero camper da moisi lambi se salambani adudeda hana dagi lumduna leiba khunja singna hairapagi matung inna sud leiba kuki gi militant groups KNFP adagi KRA adagi KNF moigi kader singni haiba mioi singna adumani ambush chatharakpani hai on the spot mi mari du lekhidabani aduga amana aswapan nangkre aduga moigi chapmina ba marak tu da amana ngak mangkhibani thiba phangkidabni adubu laibu phabadagi ma karisu kano hingna dum phangbagi pausu leire aduna moi mi tarukni ngasi gi incident asi leilon wifi da thokiba mi taruk naga lengmai naga taruk pharaga tamthin hatpi khraba adugi justice pvu haina ngasi maksu tan na leiriba indigenous people na tan du na leiriba demand gi marak tam masigi ambush amuk lakpani aduna ngasi gi incident asi yamna nungaijade moigi photo do visual do khoina loimak mosaic tawgrabni nga haki manungda khogi discussion de zo khoi uchage adubu yengba ngamdaba adukumba yam tamthiraba mi hat on the spot makokta adagi masada kapagi dumba khoi yamna yenghaidaba dumba picture oibanina kharadi blurry salarni aduna ngasi mayam sungma thogdo si marak seida khoi hoji JFD gi maike degi NRC han update tawbiu adugai matungda census tawgadabani no NRC no census hariba khongjang asi karigi chathariba no haraga Manipur gi indigenous people kannabai damaktani Manipur gi indigenous people kannabai damakta ngasi phawba lepalaitana adukumba movement chathari ngasi asi hungers marches day gi numicho oiri aduna khoi students mahiroi sing adagi ima pai mera pai bi ima even mayam ama Manipur gi miyam na indigenous people miyam ji kalnaba haiduna man khongjang changchin lingai checks reiza ngasi gi thakdo si thokpani aduna paliba lengak asi na normalcy hanjalle haribasi kadai da hanjali bano paliba lenga asi na indigenous people gi sentiments se khambidra haibegi question si lakli aduna ngasi akoina khana jagadar topic asi 4 more Nagas killed where is security duga khoi gi panel members na ahan bada oza Sunil Karam finance secretary JFD oza Butaram Nokchari ani suba panel member oza Johnson Elangbam politician oza Butaram Nokchari and on my extreme right election biriba oza Ashang Kasar social activist oza Butaram Nokchari oza paliba lenga sina akhoi ngarang mag chief minister Y Kemchan union home minister Amit Shah ga Delhi da unakre aduga union home minister Amit Shah na assurance pire haibasi Manipur gi miyam gi wills desires aspiration manglan loina mag fulfill tawbigini haibagi thajaba piragle haina chief minister gi secretariat office gi dmaina press note akhoi na fangjai adubu ngasi lenga azina peace hanjalakle normalcy hanjalakle haiba taragasu indigenous people di si leptri lenga asi indigenous people bu nathai birabra habegi question je yam wakan sokpa question am lakli ozagi mot khar thambiu chik Manipur gi leiriba lenga aduga toriba activities mong mayam se akhoi phajana naina ninga yam leireda everything akhoi depends center da depend tawraga Manipur gi government ama leitaba kumna ngahak leiraga center da chatpa aduga paiba aduga ayaba lauba hangba tanaba ina leiriba sibu Manipur da akhoi akhang haising leitarabra aduga Manipur gi government se leitarabra Manipur gi government natarabra haibagi akhoi da feel se achauba phaurakre lengak ama haiba leiba haise ada chalaga tanaga da banate the peoples na kari pami parja sing na kari apamano haibado lengak na madu thabak oina tawthogatabani only financial da kari da hoi center digi adugi adagi policy mayam punba chatpa adugi depend tawba ya ba chaka khra di leiramba ya dubu akhoi gi ngasi leiriba Manipur gi system sidi law and order shu center da depend tawra leikre akhoi gi power shu depend tawra leikre even
minister haptaba chem khandaba anything akhoi this decision se sida amphona lobung ngamdre adu decision lepak amal leiraga imung ama palaga imungi matai manau duna authority duna decision lobung ngamdaba tarade imung dudi kangkho chai ba tai adugi phifam da ngasi manipur da akhoi gi decision se karimata lobung ngamdadana issue macha masu gi tamak to tum kauba chappa kai ba dum tawwa adu center na manipur da adu topic ni ada topic ni haibase commitment pibase phanayam na kuire mayam mamang da so dum pi grabane akhoi tu thajari bra cab gi matanda manipur adu toholo haina mayam haibada mi khra harawe ilp gi matamda mi shira adu tawra hairo handak so adu di manipur da akhoi karimata adu toholo hairade people gi apamba do government na tawgadam natra adu di ngasi kuki na lan tawraglaga maite mayam se hatkhre aduga hoji maite chappa yadri handak naga da mu hatwa haure jahi ahum manipur da lan tawraga hoji mayam praja se khoyong nadana maphamarang laidan lairi bisida central government na india government na manipur gi mi singi apamba kari pirage kari tawbi duga oza ya khwadi nuai tabna ngasi leidaba sida school gi principal ya adu lakcha ge ba yes aduna aina point do adu maina tawraga kari manipur da akhoina thajana center da akhoina thajaba yaba center na akhoi kari tawpi gra ge ba adu haigadaba muhut di hujik lan tawriba kuki na chathari punamak se home minister prime minister na intervene tawraga chak haina adum lephan khrona kari ge adu ngamde adu adum akhoi gi mi na challa sonda lauro kholla chappa kanda harawninga adum haidana leibase asmaina tawdana ngasi yam laibak thiba mi mari amu sire ko amana sokhre aina hansu haire ase thokigani haiba arthade masaiki akhoigi virus ado muthatriebo aduga akhoigi ngasaigi root cause to mado thijandri hebo gadai gi thokpono haibase mai chakpase mai chaphamda ising haijaladi mai mutkadabane hebo natra ising chap mai chakliba maphamda ising di haijandra muthaningai di tawdraga mai khud पाया दना मैखु पाइबा पाइमा मफमदुदा मै मुथके न चलदि मै मुथप ngमोयबा जोयश्री होजिकि मणिपुर सरकार न तौरिबिदो अदुने लांसे कना न तौबनो नोमै कना न कापनो युमै कना न थाबनो कना न इम्बुस तौबनो हाइसे ngसी फोबद खंगद्रिब्रो हंजिन हाइरेने त्रोलंबि द कना न इम्बुस तौवे थिदोख्रबो उख्रुगी टेम को सोंदा कना न इम्बुस तौवे अदुदेगि ngसै अखोइगि लेलोंग वाइफाइ दा तौरिबा मी तरु होजिक मोक्ट लेरिबसे कना न फागे कना न हतके nahan langkada mi attack tawra mi ni mu sikre handak tapo kuki da mai thare kuki ta naga gi mafam da ko aduga nahan kampopi manakta tokpa haiba mafam da su tawre ngasi kana na mu tawre asi mai tharaga naumai pairaga mi kaptana chaliba singjin da de government na madu wari sa debo madu phajin deba aduga mara leitaba ko mai te khra da ha peace la adu tawse adu naga sing da wari sara kari thokadabno bo ko sida idea angak pone adun aina haina naga singsu maram cha dardi wari saganu problem se naga gi nate naga na attack tawbal leite kuki na tawbne naga gi leader khra se su government da wari sanna ningba saman ningba gi go adugi mahai ne ba wari sai sem da unai haraga mi de dum shiba mi de dum hatpa gari no khoi di phatta de aduna ngasai na haibadu government puki gi su singna nomai pairaga free the handak su moi su re agreement amu tawe haye aduada semthoe haye go kaya phau oina thajaba yabra nahan ikui dana knf sagi p knf kare odo chamboy hairiba au tiger german haina thongba mi singdo pulap akhoi nemcha kipken dibudi semne go moi gi yumda unaraga wari sabagi photo ma viral chale go se officially leirabani adumaina unare kuidri aduga ngaran nahan dikho akhoi dibudi siamna unc gi mi singa unaraga wari sai senapati da chalaga toina di wari sai adu asonda den toina dum nomai kapdana le adu eradi hujik sida yamna akhoina aruba ma kari agenda no haibase kari agenda no haise akhoi thijanba ma chang civilian nungti gi halak si agenda je kari no habase aduna huji aina mamang da haire maram cha da ki wari sabil peace pulo lobigano khemjana peace lothoroga heta chapada nongala misi heta nongala kape adu erdi karino ma si phat tadri handak bus loans he tobadegi
Langkada mi hat kre go asi tau kre handak bus chap yare na peace ki ni na chap na han kampopi da welcome to chap da halaraga numi amal lere ani lere ga Langkada attack to raga naga ni sikhi handak bus long stock re akhoi Manipur da peace le kre yamna chap ngam da ba adu ma bu prize award people ka ya haina he lo thok pa da ne ngasi mi mari ambush to raga sire adu di kari no ba adu ai na bidi चटपदुना लाउबदुना नते अखोइना मणिपुर दा पीस पुरक से हारदि लान तौरoi सादि कुकी लमहेनबा तु हेनबा नौमै पाइरा चप सिंसे मसी बाय हुक बाय क्रू द गवर्नमेंट सिक्युरिटी थाजलगा मसी हाना फाजनगदबने अब द गवर्नमेंट की कुकी की नौमै पाइरा चप लमहेन तु बुदि ngasi फावद फादे हबा कापते हबा हाते हबा फादे हबा अदुगा सोंदा मिचम नागा सिंदा मिचम मैतै सिंदा दि कोइ थिथिना फाना लेरि कायानि अदु मिदि नौमै पाइबनिना कापने हबा ngasi मोइदा कापलिबा नौमै जे सि अराइबा नौमै नतिने को काप लोइ म काय अदुना आइना हाइबदि कुकी दा जोयश्री कंट्रोल तौद्रि फावदि मणिपुर दा इरांग से दुम लेगनि मी से दुम सिगनि मरमदि कापो हाइना थाथोपगा चमने सोना वारिदि साबा साबा ग्रुप अनिनि नागा दिदि नौमै पाइबा यारोय खुंगा पुसु यारो है ना ngसाइगी बंगाल लोइने थुकाइबिरे 15 days admaina deadline mani kasi tara surabani ya adu khang natana combing operation changlaga ngara nahan lengmei to phawda para combing operation changlaga nongmei loina phako godana hundan tawre nahan kala tombi da mayam tawraga combing operation tawn lere kala tombi da gari irang lege habo naga leba mafam khak tane adu kuki na hojei nongmei pairaga chatliba tawbasi kari mata phakate nahan lanka da kape attack taw haba khange operation taude mi phakate ik ngasi gi nahan ta phauda naga ta phauda mai thare adu kadai da mi phakal lage ngasi amu kape kadai da huji phakal lage ngasai phabe arabani adu gi surrounding de sibai thala lai kampopi ge thangna ba yamna nakpa sibai na leiba mafam ne ba huji gi mafam do yam lap na te ba kilometer 3 9 tara gi question ne ba adu da sibai mayam paisalaga adu di nahan di kala tombi namdi londa peace rally chake ab kanda de Manipur ki security sing aphabu sara tear case mayam katana hanubi hanuba hansing kauraga tear case ka kaptana tawdai kadai da loin chakre kadai loin chakrage nahan swai da imphal da tear case kaplaga nomai pairaga aphabu mayam sabado ngasi kadai da chakrage aba aduna aina haining bidi chaibi wasunate suya yaroi ngasi ki government se karamba government na khoi di khangdare asidi yamna akhoi gari haining de sida haithoning de ko adubo akhoi nungai tere pen dere adubo oisunu aina haibedi kuki de su phajalo lamhen ba puna mak to phajalo aduredi peace haibado lakani aduna aina he haidra ngasi khemjanda semda government se da mai khiali bisi kanano naga na nate kuki na mai te na nate kuki na ni yango mana chatpa khuding da kuki na tum thi phaijan bi khre ba yango ukhru da chala hala no ngala ka na tangkho ni hat khre अदुदी हुजिक माना खनगदबसे मागी मिनिस्ट्री दा डिस्टर्ब पिरिबा पुनमक माइथियलिसि कनानो हाइबसे मा फाप तागदबने अदु फावबद मा फाप तादेब अदु कुकी दि बार्गेन तौबने आइना हाइबदुने मी हात खिगनी मैते हुजि अम उनबदा हातकनी मैते लेमना थारोय चलोने हलक परा यंगसेने करिगिनो हारा मोइदि सेपरेट एडमिनिस्ट्रेशन पिदबा यादे हाबिकी बार्गेन ने हबो negotiate tawningai na aduna moidi lantok pase pamde aba adubu ngasai government da yausan pa saba adu saba ise migi advantage policy ama da tawrak pa ne aba aduna ngasi government semba da yaure adu ada peace negotiate taw haye buffer zone haina declare tawri kari no ba aduna ngasai gi Manipur da peace taw se hara de akhoi sem na su si phap ta bi ba change government na su kuki sing do hana phajilo pulo थोड़ी पुलग थमगे हैबरा नत्र मोय डिजिनेटे केम दो होंजेलग ngaklag थमगे हे थंगबद ने कनामत नोमय मखोन ताररोय लो कुकी की लमहेन तु हनबे ngasai की terrorist kampu yong amba nomai paiba kampu samsung para chapa myam de nomai noi naga kuki naga maite uba mayam kapo haina thadolo huji jungle da yong gumna kokal galga nomai paira chalieba city government action de lokhatte hajariba ado asonda di peace haite kaya ni okay thank you oza Pali balengak sida indigenous civilian sirak pasre izra thazadaba pendabagi kholauduni mathangi wahanga siye ahag oza Sunil Karam dalak chage oza JFD gi maike dagi su indigenous people kannabai damakta no NRC no census haibu kholauji kanna maina lauduna dungasi ba wozin chathari legang zu support awe hai assembly session September tang ani da masi khanagni zo hai
adagi ngarang Union Home Minister Amit Shah na Manipur gi people gi desire, wishes, aspiration manglan loimak se fulfill tawgani so hai adubu ngasi di indigenous oiriba civilian mari school gi principal yauna youth ki leader degi youth club ki member yauna damaina hatok pikre oza GFD ki khongjang masigi role aduga ngasi gi oirakliba fibam oza gi mothambi je koi indigenous people ge ba hojik sapu si am kan khale aduna hojik si adum torkani naga da su maitai da su adum masigi hat pa ko se adum akha adum chathar kini maram de kana government of India gi mapukchin cheng da ba maram de kuki da samna kan da su chatna ri sing sida moi da yam kana incline tor ga yam tai dap taw sina maram kana misi mina adum ai tholak kini khale matam khara hojik naga gi tawwa ne amuk maitai da muk halakini ne khale ada khoina sigi phibam mayam jingji akhoida yamna akhoi punna hojikti indigenous oiba posi maitai misu naga ani si wakhaldi monna taminara kana punna struggle taminadra di yaroi punna government of India themina de yaroi punna Manipur government thena de yaroi aduna hojik akhoida khitang mating lairiba si khitang tawgado se Manipur gi center gi di center laire magi policy mogi minded to di amada laire aduga hojik khoida thamningi bo wafam di kana Manipur government se nupa thopa indigenous people gi damakta khanba ngamgadaba aikoi ge lusingba ma hek natrige di khar problem laiginin khale aduna hojik se kaim control taw ngamde mai sumang da indigenous people halido kaim haiba ngamde condemn tawba ngamde aduna aikoi tasengna kanda se mamang government so be hojik ki so ai matung lak pa sungai oibe ai leibak sigi chief minister ama lai oirak pa haiba se center na haiba iloidaba ama tak chief minister oiba phangaro haiba aduna indigenous ki khanba chief minister se akoi mathau tarpagi lambe lamkhak lai ado hojik yengsi hojik mi haliba mayam jingji mayam mathang hakre lailon bai phaida akhoida yamna moida hojik yam phongna akhoina ujagre maram de kaino kana somda kuki tara mari du di nagana kala thamimni ade taruk sima halim ne do kaidore konang di moida hat khrabani na somda di people si movement ji kanjalak pani na kuki impina ga appeal to do sina borju hingna borju synergy ga na moina appeal to je ga kuki tara mari di shape to ri moi khange ba mi mari di sire khange ba ade de hingna borju sina borju synergy ga na londa phajana si tore adu si toruk pa sigi manungda kanna puthok traganda aikoi cobra ne na la kanda aikoi sida lising amani thajali do atai tasengna hairiba mi phato mayam du phaba chapana te tasengna ai tardi kuki gi mi tara mari hingal laire je thiba chapane ba operation do tasengna kanda tha momu kari gi phaba ngamdri no aduga moina thajal lamatamda nungan baga aikoi mi sire na haraktra adu masina takpusi kaino hakana aikhoida any operation tawriba kholi mayam jingje adudani aina thamjari digana kuki tara mari ji hingi khanbani na phajaba londadi akoi combing operation tawbul chapani na sumang wafam ma thamba ada aina sigi wafam sigi lakchaningi wafam mayam je indigenous people si masi matang halak na hot na matamda adu itadi akoina thengna ba matamda people si movement gi khoi gi punjalaga nagam sumai tei ji punjalaga na government of India thengna ba ama tawbaga loina na sidagi sum khoi na mu aina mana problem si kaina kanda mitop dak padai thabak ne ba mitop na illegal immigrant jin landa rak pa ne ba adoi to hana mai tei torome huji naga yore adoi to mitop si tangai badan ha kanda naga am sum mai tei da landa dana akoi punam wahal na ba siliba akoi chin kukina ko terrorist moi gi marumda akoi gi security Indian forces mayama inara laire ana sigi inari si ado itadi karigumba akoi Manipur miyamna pamisi kaino kana nongmaina phana mitop kapga talaga ju yaroi khubang tharaga ju loisan banga moeba adna lu amagi matengna mitop miyan chajing je phajana khantok khudamana harakanda akoi hoji Manipur census thini khoni na tawriba se yelong mi hingba masung sibagi question ga yam nakne ba sidai da akoina save tawba ngawdragadi yelong mi gi punsi ji future se political
kanosi koi kanbang amoy ba mitop miyan chasing akal je adra hairi ba mitop miyan chasing je akoi with the help of akoi NRC toro matung mitop khando o hai bado yes si toro ba kanda da naga amasu kuki ki punsirol je akoi naga amasung maitei sorry ani aduga loinana government of India na su ainamagi mathakta di tawbung amoroi dobonina adra hantaki changchalai ba census ki movement se masi yam danger ne ba mamde kana kana sino one sangi matamda matang poina me 3 da lanjener ga lakpa camouflage shape mayam se huji tunga ga lei ne ba census tv di auction gi do ne ba once adoi tadi once auction gi tar ga di moi se legalize tawdana akoi Indian citizen oidana Manipur citizen oidana adugumba matam ji lakini khale aduna sugumba pibum mayam jingsi changjalingai marak sida akoi gi marakta akoi gi nagai sinau gi marakta jo within di maitei gi marakta jo karim kanda wakal phaige tawu man po che masi tawdaba ma akoi changeng khale ana akoi kitang aina example am ka pijaning ma ka kana oji Manipur se akoi gi JFD na se kan irang je akoi changjal le aduga 48 hours fok ban tawre adugi manung sida ko yam nongai bisi handaki bansi yam history ko banni sideida akoi da nongai je kana unwanted am ta de ambulance alan gidre press alan gidre gari thugai re je amat ta de ba min sin ta ko di aikoi gi yomi sing jina khongjang changchan bada aikoi na tawga do target se mon khang hai je bane min sida so ko gi naga isinau sing na census training tawdra ayam da thingna khotna tawri se masi aikoi gi yoda changjla pani adra yow ji kanna changjla mar ta hoi amurak kuma game khara leiba hai du di migi strategy amsung plan gi matungina lakani hai tare aduna mathang stage lakani aduna hujik po gi manung da ban tawre office lonja la census training thugai ra tawba ya ba khoi ma tawna census tu tawduna usipu leire aduna sigi matung da ne ba ngarang Amit Shah ga unaraduna Manipur gi miyam gi apamba pirani haije kaina adumba haiba poche moina phana haijona until unless immediate ikhong ne udrege di koi JFD di miyang golona koi changjang ni ada sigi marak sida koi nam kanna tempo haigalaga changi ha sida kitang akhoi da nongai tawa ka khuro thangma manba miyam da ta khra kan koi sibu lan uba ya ba JFD gi leader ngarang si notice dialogue ta amaka khanaw da outcome of Sam Khemchan meeting with Amit Shah na khane Srida te panelist to okanda anchor oiba koi hiaile ma Haripriya ga koi gi Kishore Sang hai tare ani ji gi dialogue si yenga kan pass tawna ba mar tawoina haina raga nang sila o si tawro haiba pot si man ba pota akoi wi lan una ba pot ada khona haijarina karigumba da proof puthopu ngamoi da ba pot di mada proof leiba do na ngang mo se masi tawum thokte ba aduna mana su changchale ba yong mayam jing se yena oina khaido ganda khudam na kana JD sina biren na tawbani 14 celsius na Khemchan na tawbani bri brand tawthoga khongjang yosi thaina na ba miyam da tawreba masi akoi manung gi da sagai gi maitan asi ba haido haido ne ba smaina tawrko sina miyam gi marakta pok ok na raga tawre ada khoi da sumung na ai di engka do na hangma tamda aina mi mari manga da panelist mari manga da hangbada sigi wafam ko thokide adubu ngasidi oige yetka haiba poto ke chochana kumabrina ai ngasidi khange haiba gi poto mana khangi sikari no mana oige yetka haiba min tawrisina kanano adu mana khangi sina kano haibam lare adik iyo changjal liba mayam je leptana changjal sida jo amu kamai to ga kana mabani wangna board panel and panelist ka anchor ga namu hairi se changjal liba mayam punamak se lak 18 10 bok expenditure to have gi pot na makha so lan uhana na pot to adu sponsor to hai ba ne ba adaida sponsor se kana gumam na tawre akoi na miyam ji season na re hai ba ne ba adu itadi tawri ba chuk phajakra ba yong se moi gi share di yaw dabra aduga moi na choru paro loan ba se masi tawgum thokte he ba aduna masida koi mayam ji thamoi khara noaite aduna koi any all the panelists any Lairiba TV Punamaksu, Tasing Hagan and Lebaki over Potadi, Rajaniti, opposition ruling Tide, media, Haiba, community, Konovatamdana, Kaman Noina Pami, Poto, Madu the Junction Bagi, Potna Tragadi, I could Henzelagadi, Makwani, Shoko, my social boycott, Torpushia Eva.
aduna sugum bagi people mayam jingji ujara kana ko na hojikti now kamai to ga kana hantak ki oiba census ki lakadu ba pot che hojik naga su yauri pot che khara kana sing de su langmina ra kana ai ko ji mang da tari ba pot che census an nei thon ba aduga yei thoi manunga NRC mitop se khandok na ba ai ko tawna na ba ko gi naga brothers da su khara hena indigenous people mayam je madu khara tawu ma changi adu natragadi ai ko government of India Manipur government thang na ba ai ko khitang wa gani panjal laga fight tong na si hai ba pam ji thamjari. Thank you so much Oza. Ozana hoziki TV discussion Northeast dialogue ta dumaina thengna khiba adugumba taza khiba mayam do Ozana phungdok pire JFD ki khongjang di yelhomi kansi haibani hariba ngarangi episode to di ahakti yengja hugdre aduna kari kari panel member ga anchor ga na kari wari sana khibano habdi isamak nadi uza hugdre adubu Ozana u khiba nungai kidaba du di mayam phungdok pire aduga akhoi gi makai de haiga da badi yelhomi kan bagi khongjang di akhoi pulap saugat minasi haiba wafam ji thamjage mathangi wahang asi ahak Oza Elangbam Johnson lakjage Oza hoziki ngasigi attack se civilians school gi teacher school gi principal adagi makui youth club ki executive members ani moi adagi atopa moi sigi ba mari je moi je micham ni leilon wifi gi du pastor ani yar bani micham ne moi je no moi par ga sat pasunati aduna ngasigi ambush ngasigi attack asina Lengak na di peace ki narrative ama hariba adugo security reality di ground la iba security reality di atop ama oriba ani gi gap se totally exposed tawire haina logdori browser me apno ko kurumjeri Joyshree hangi ba wahang dugi maroi ba pakhum che sumaina thammana phagane khala maram di hujikti ekoi kamai to ge da अखोइना खंगदबसे शांति हाइबसे नमफुदो थंबया दे शांति हाइबसे यानाबबगी मखादा अखोइगी कंसेंसुअल ओइबा अंडरस्टैंडिंग अमदा शांति जि लाकदबने अदो होसि पालिबा बीजेपी लेंगा हाइतारे को बीजेपी एनडीए लेंगा हाइतारे मणिपुर की मोइगी वाखलोंदा नमफुदो शांति थंगनी हाइबा अदुगा गवर्नमेंट की लेजरीबा मशीनरी सिंग रूल ऑफ लॉ लेबाक अमा ngaakpagi piriba constitution de yauriba the khogi part 4 gi directive principle of state policy tam khoi tamni khoi khaidem mani na senate pocket na si toina haiba sigum mayam se leibak amagi lengak loi haitare ko khoi lengak oiriba moina dikan be yate haidi masine ba haying mami ta doise aduna housing se Manipur da force peace ama thamna basigi government na honarabra ram de hanjan na koina haire kuki khak unaraga naga khak unaraga adegi baitai khak unaraga santi purak pa yaroi haibasi mang da taraga leiba government ki packet ka da ma gi road map haita strategy haite masida being focus tamgoda baneba adegi amana any public function natraga CM na participate tawuda man hoji hair si kaino haibada kana gumba khara leire Manipur santi thamba pamda ba haise sigi context se ma hoji phau khangba ngamde hoji IT road ta khundari si kana no IT re ta khundari si Nepali ne Naga ne Kuki ne hoji ki hairiba 10 mile hairiba sigi manung channa leiriba hoji ki jaga sidi 90% di Kuki na control to ba jaga ni but as per information ki matung inadi KNFP KRA moi operational area ne haire adu taragadi ngasai CM na ngasai hanjan na ngangi ba Manipur da khoi gi mioi khara santi hanjan ba pam da leire haibado kana da no man blame tongning se haibado hoksik phawba kyan tadri ba question di ngasi gi incident si de di pura gyan ta bi are maram di adu gi jaga de Nepali ne attack to dong man de adu tawdu ji naga masin dikhasu hala roy ikana na tawrino adu operational oiriba aduna core of the matter si kara de lake hai matamda khulai pairba chaliba operate tawriba group sing asi control to ngam ibra ngamdra bra haiba wang ngamala heba aduna ra khoi gi si lengak sin ngasi fawba nakan namagi oiba khoi gi
midiang ama yeng akanda lenga ngabra haibasine haba mi na phone na uraba lelon wifi gi tu da hajiki khundugi chief oriba lalboy hauki phariba nupa sidi madi haktheng na madi noin khangabani entire modus operandi of hajiki lelon wifi gi incident gi ma su mangoda noina bak ma ka no to ri noin khangani haidana praja mayam pharuba mayam dana noina bak haire basida ngasi phawa ma pha sok ngam ri kai moida phaba di yaw victim na bhawa hire bane ba mamit na identify to ra bane ibadi karino Joyshree haiba matamda Manipur ki lengak se lengak amakhak lei haibagi so case to ba khin ba puppet government tura haibasi myam na hangi basine ba laiba ki oiba wafam amaka karigumba sarkar sigi magi chokri ga ani sigi khal karam ban lunge na yelakpa matam na chokri na hen lum dom tawre haba aduda ne ba sigi lengak si de mi na thajidri se action to wangam da badigi mamangi sarkar na phanayam na khoi gi thaba khara pakhalu bada madugi follow action to wangam da tu gi dana ada handak kisina adu su pakhat tabi action su to tabi ani mak ta khillaga leiba dauna tawre haba ko Home Minister amada hangma wahangda chile badina chinmen jalakanda ahan ba Manipur gi on record ta leidui ne do state ke home minister state ke home minister amana ko aduna yam lurei di kaino hai matam da aduna ekoi gi suspension of operation je India go mena ka mai to thammano hai bagi magi relevancy se side question am arise to re awang pokta maru ina particularly Manipur control to na ba hona bada India ki interest Myanmar amasung China thengna ba hona bada suspension operation si am darkar oir bra hai bine ba question de maram di su do yauri ba ground rule sing ki manung da mionda ki khangan ba hat pat tu pat to ya de hai ba gi provision ma yam chaung na yaure ha ba ko yes adui mathakta hai riba incident after incident akoina ai so mamang da hai gre akoi daw Sunil su matam du da vice president oiri thin chat ta kuki na maitai mari hat kine mapau khulen gi mathakta adu suspension operation su gi makha da leiba group sing na hat pane heba adu major akoi gi escalation na ma lak na maitai kuki matum thoma ya bane ba adu bu timely madu akoi changjin na CSO myam changa ga khoi ga du control tau gi ba ko adu maduda akoi na ga sarkar thamgi ba wafam du da adu chenagi badu kya re oram gan in khele me bo phagi de kaim to gi de matam du gi lengang na ju phaba ngam ki kaim ngam gi de madu kari maram gi da madu phaba 2015 di congress na tro agreement sign to bu na maram oiraga aduna suspension of operation se congress ki matam da su adagi khoi gi BJP ki matam da su laingak na thabak ama moi mathak ta to bu da center na tauhande intervene to bungam tawdana thabam da lokapang amde haibase si irai laiba bijam mana masigi event myam se study to kanda analyze to kanda dum lala na khangbo wana ba oza ngarang gi union home minister Amit Shah na Manipur miyam gi manglan loin mag fulfill tawgani na assurance pirak le na CM kem channa phongdok khiba wafam masdi kamai logo yaw haziki continuity do aduga akoi gi Joyshree na hangi duga tarakadoi ne ba Susi Manipur ki context di akoi da law and order thugai na ba rule of law leitana ba hona ba elements sing jokat pani hai basi prima facie evidence leire number of instances ta akoi biche mayam hatle security force the ambush tawre moina tawning ba makhal gi extortion lawre national highway sing da hangai ba wafam di lurai wafam di kaino hai matam da su sing si kanana control tawi Amit Shah Ministry of Home Affairs ka tongno bani adu taragadi suspension operation da madubu control toriba Sri Amit Shah gi wafam si karino Manipur da lakpa matam da mana hairam base Manipur da separate administration leibegi wafam leite haibase yam sengna hai yes separate administration laheloi di hai bako aduga mana ngangthoi duga sahi ahum sidai se mana control May 3rd incident thokpuni ko Surbala ita hai koi Joyshree yes May gi tang mari natraga manga do erangumni article 355 se Manipur invoke tore hai bane bako national media da noi kap haidu rabane but somehow hojik se leiber leiter koi khangde brand article 355 leibegi ne na koi hajiki kuldip aba nupa ma se leiri se ma adu gi makha matung ina lakone koi lowe he bako
aduna adudagina hojik fauda Amit Shah se fail over banatro haidi peace restore tongam dra banatro mathang ani tok na hojik togre han na maitai ga kuki ga tarmari hojik kuki ga naga ung togre sigi stage phausi dai the prime minister na tuminna lesel laga and ministry of home affairs na chathari ba policy si pura fail over totally miam na pamba du da oidre haiba si de hojik phagwa akoi kano tuminna wanta ngangdana leiribne modi gi keno dum lakcherage ko kona hojik important already mana manipur ka heloi haire haire gasu manipur da hojik de facto sipai yaudana aikoi chatpa yabra civilian amana gariyam thauraga ai hojik ai sidagi thauraga Ashang Kasar ibani akoi da thaurage ne national highway number 2 da na ha akoi chapda kampo pidagi koi dum khama ani bako adana mana ngangtho iriba mana thamjeriba wafam duga ground leiriba situation siga ani sidi contradict oi rehaba aduna kadai da noma double game am tawre haba maram di karigino khoi chingnari di kuki ge unaba matam da kuki sing leader singa maga unaba matam da khoi atopo group sing yahonde naga ga wari sanaba matam da naga ga wari dum sagi kanam punles wari sagi de aruga maitai ga sanaba matam da su maitai ga dum beli da sagi bako ana sigi phibam si sum close analysis sum torai ni arena sigi phibam si lakpa matam da di whereas atopa state ki diri kamai toge ba Mizoram ki Mizoram ki CM ne Lalduman ilai laina prime minister yongame adigi akhoi ki Meghalaya ki chief minister do pura kono gi akhoi ki Modi gi het machi manau du ngai ba mapa macha du ngai gre adigi Assam ki chief minister yong adigi somna kan Kiran Rijiju ji yong whereas in the case of Manipur ki matang da man pandrisi kai gino adigi Manipur se ai huji hai 14 CSO ki chapi riba mayam su prime minister office che thaga do ni unaroi hai ga di unaroi hai ba do hai law prime minister office na kanam tana swai dagi kanan haipa salano seng seng na koi khangda ste haise adagi di ai khoi gi all political parties su nahan so haise gare chatpi ro prime minister office thong do thilu ro unaroi hara ga unaroi haro prime minister office na hailo prime minister ma sa na hailo ai unaroi na adugu bagi tangk amada ai khoi je lepna dra ga di yara roi ba adu ne ba khoi ne si pami si miam na pami si adu ne ba abma si haiba matam da ai khoi gi political aspiration do ngasi phawa sarkar sina nadraga delhi amosung leiri ba lenga sina respect to drena lawe ba maram di thoi ba thaudok sing asigi chap chaba inclusive oi ba comprehensive oi ba waroishan ma purakna ba ngasi phauda koi target tok de ba khong thang ba u de ba thazaba pirakle masing nampu da santi thambadi Joyshree kaidong oi da oiro adagi oza ngarang gi CM secretary de gi tholak ba press note ta union home minister Amit Shah na hojiki national highway number 2 da bus service resume da was sigi da makta zu legak ta state legak ta thagat lagle hairi but hojiki national highways di union list laibani union ministry ki makhada union center ki makhada laibani aduga swai se sum politic ki ama sanaba manba ama miam da micham di kemda khangaroi haiba ye dugumba ama elements ama yawe khan bi browser ai yam chawna yawri ne akoi kup na yeng da bai ne hajiki wafam se national highway se kanam da gi control laibe yaroi se kanana hai gi ge ba CM na handa kampo pi chapa matan nemsa kibje na hai ge ba adudi national highway da chali ba sidi adum da tawra tha ba udori ba adu thare haire ga su next day da kari har ke ba kuki group sing na kai ha ge ba phawra ga chali do nampu da chapane akoi gi aya ba leite hena kanjene hai ba natro hana gi wafam du ri handok pa leite ne kotu na haire kuki NP haire sida nampu da santi thamba showcase to where santi is showcase to where mi sirei sidi aduna wahang di karino haiba matam da sarkar amal leiri haibi gi thabak si tawdraba adagi amana Amit Shah na haiba wafam du di ko adum haije sunu isai nungai ba ma ta bane na dum khandu osi maram de dum haire ga su lai ko chahi ohum khai chahi mari su jala kadrum music ti haidi Manipur da kanglup amana amagi jaga changba yatri si film da leri se sigi status ko ase do maintain tawraga leiro election thengnero haiba chamane heba adudi akhoi gi Manipur chel chahi achok sang leirakpa peaceful coexistence yufam orakanda pikpadagi na achau fur phawa ngasi phawa amana ama muthat nadana punna himinaraga laiba lamdam se sigi haktak chidal solution do heba adumakti akhoi yaba ngamo heba ko aduna mana haiba dudi isai nungai bam tamne khandu odum panglei leibe yai aduna maru eba stakeholder oriba akhoi singa se pressure to bom change hujikti maramdi suspension of operation da leiri ba se
Chief Minister na tatana haiba aikoi da shanti thugaiba pama mi khara leire hairi se atai kai mate su da leiriba lamhen tu hen ba mayam sini haiba sing ngasi dagi di khangbiro ngasi incident di khangbiro mardi haziki jaga du di kanam ta leitre only khoi ge Nepali ga kuki ga naga ga dang leba jaga ne sidadi chingna biro nu na ko okay aduna adudadi mayek sing na khambiro aduna action do tobiu action tobang amdraga di adum surrender tobuna phai adu ngasi do dum haijage. Thank you so much, Oza. Matang aswaida atenba commercial break lojage break ki matungda 4 more Nagas killed. Where is security? Makata na khanazage.